ngày với em video nào mà mèo coi hầu đó bò xịt mà xịt ingam dari Meifu juga seasona sing kan pulali sije khanau na ba dei lokhuba phai smai na mahi je thakode ai na na kan da no na mari rakhum ba the aduga sida kitchen anova ngangai video to ina thagat do si myam ji preparation kan to bai ne hai fi ga myam pukhala ka khali jawre aduga si kitchen anova se akoi na naw bi mo mana ba sing na to biram ne si sida sambiram mi myam je yam nan na to biram me wari ba kha kon le ke ji sak sa de yi ngai na re sa khan sa na ba asidi mu sa ngang ba ngo mix story thì cây nó mix tới giờ anh ấy làm bây giờ okay material gì na Kelichana yaure adagi Yongchak romba aduga samput healthy diet sina maroi ma kwan myam hapsan na ba main toroga seza how ro me how bro okay how is it today maroi do Kelichana da thang maroi ma kwan myam hapsan na ba main toroga seza ai nya geno den thaksen ri ka pena do ai gi trainer na chamas na chawe chamas sa ga di tak siam chang di ode sa ka sum yang ti da ga loi san bo tin ta de ma na tro na ti adu ni si sai si de cha bu puk to puk than me na ha le ba Kelichana happy ro nang ya cha hapang do putin lem han be engon do in hai bu do cha Kelichana happy ro ba maroi ba ya bajar khi mà cũng dùng ta thân vào này ka san Không chơi đâu, không chơi đâu mà ra. tụi mẹ bây giờ đi bữa mình gì Chơi đâu có. cái lết ta sụp đi rồi cái ta sụp ba sai rồi mình xem tàu rồi có là sao nó đi hậu bộ được hay figure tan được thế nói hay người nào đó hay là game này bị sao rồi khó quá thằng chồng người thì tôi về mà em nào rồi sama sen sa bagi nungai tau jina pen mun na tot pezi yad re base he Kelichana saning mami ge saya ne ayam sa rồi happy ro ra sai ha ane sa ding khajalam don simule đi 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 thao được sao thao chơi lên thao thao kia du gì vậy sao vậy cái đi thao thao cho mọi người cùng thao thà gì đấy thao nó thao thành mình sẽ cứ chơi là mà tụi học thân ngoan process kam tan nam man ngau de si di halok ko de loi le me sa ko mi na thong bi le me lom ba ko mi na ba phan am phare ko am phare ka mami mama na bi me am de ni na hai ji hello hai ju noi ban de zer ga ai mà thấy chắc mềm rồi mềm dưới luôn rồi đấy ai gì thì hầu hấp thì em thì nó mà hầu bình thường mà mình trong cân mà cân nào mình đi cái rồi thao nó thắt rồi thăng đầm thao thắt đấy 이런 것도 하고 그래 anh rồi thì không chậm mà luôn Kelichana thì thay nữa mà sao mà cũng đã mới tôm bạc mới đi ăn tôm mình nhá chị
ꯐꯤꯜ ꯃꯔꯨ ꯇꯣꯡꯕꯒꯤꯁꯨ ꯆꯤꯡꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯇꯨꯞ ꯈꯥꯏꯗꯣꯡꯕ ꯃꯅꯨꯡꯗꯅꯦ ꯁꯤꯁꯦ ꯑꯩꯒꯤ ꯖꯤꯝ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯤꯁꯅꯦ ꯃꯥꯁꯦ ꯈꯔꯗꯤ ꯈꯪꯗꯤ ꯈꯪꯉꯦꯗꯤ ꯃꯥ ꯍꯥꯏꯔꯛꯄꯁꯦ ꯌꯥꯝ ꯆꯨꯝꯃꯦꯕ ꯑꯩꯒꯤ ꯄꯨꯛ ꯊꯟꯀꯠꯂꯛꯑꯦꯕ ꯍꯧꯖꯤꯛ ꯆꯥꯃꯁ ꯃꯆꯥꯗꯨꯁꯨ ꯈꯔ ꯀꯨꯏꯅ ꯁꯥꯏꯔꯣ ꯑꯗꯨꯏꯗꯤ ꯑꯗꯨꯝ ꯊꯟꯒꯠꯄꯅꯤ ꯆꯥꯃꯁ ꯈꯛꯇꯪ ꯀꯥꯏꯗꯨꯗꯤꯖꯣ ꯀꯨꯏꯅ ꯁꯥꯏꯕ ꯌꯥꯝꯃꯤꯗꯣ ꯌꯣꯒꯥꯒꯤꯗꯨꯁꯨ ꯍꯥꯏꯔꯦꯗ ꯆꯥꯛ ꯑꯃꯨꯛ ꯈꯥꯏꯕꯒꯤ ꯆꯥꯛꯈꯣꯝꯗꯨꯅ ꯀꯨꯟꯊ꯭ꯔꯥꯏꯗꯨꯗ ꯁꯥꯏꯒꯗꯕꯅꯦ ꯑꯗꯨ ꯃꯁꯤꯡ ꯀꯌꯥ ꯁꯥꯏꯒꯗꯕꯅꯦ ꯆꯥꯛꯈꯣꯝ ꯑꯃꯗꯤ 32 ꯇꯥꯔꯗꯤ ꯀꯨꯟꯊ꯭ꯔꯥꯏꯊꯣꯏ ꯅꯠꯇꯕ ꯆꯥꯛ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗꯅꯦ ꯈꯔ ꯌꯥꯝ ꯀꯨꯏꯅ ꯁꯥꯏꯕ ꯄꯣꯠ ꯑꯃ ꯁꯨꯝ ꯆꯥꯔꯕ ꯆꯝꯐꯨꯠ ꯆꯥꯔꯁꯨ ꯊꯕꯤꯒꯨꯝꯕ ꯇꯣꯔꯕꯣꯠꯀꯨꯝꯕꯗꯨꯗꯤ ꯁꯠ ꯌꯣꯠꯁꯤꯟꯈꯤꯗ꯭ꯔꯥ ꯁꯤꯒꯨꯝꯕ ꯃꯅꯥꯁꯤ ꯑꯗꯨꯝ ꯆꯥꯔꯗꯤ ꯀꯨꯏꯅ ꯁꯥꯏꯗꯅ ꯄꯣꯠ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯇꯧꯁꯦ ꯅꯣꯏꯁꯨ ꯊꯥꯎ ꯀꯟꯅ ꯍꯥꯞꯇ꯭ꯔꯁꯨ ꯍꯥꯎꯕꯅꯤ ꯏꯁꯤꯡꯗꯣ ꯆꯥꯛ ꯆꯥꯕ ꯄꯨꯡꯒꯥꯏ ꯏꯁꯤꯡ ꯈꯔ ꯊꯛꯆꯜꯂ ꯑꯗꯨꯝ ꯄꯨꯛ ꯊꯟꯀꯠꯂꯅꯤ ꯑꯗꯣ ꯅꯪ ꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯌꯥꯝ ꯐꯖꯩꯑꯕ ꯑꯝꯇ ꯅꯝꯖꯒꯦ ꯍꯥꯏꯅ ꯁꯤ ꯕ꯭ꯂꯨꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯣꯏꯔꯦꯅ ꯍꯥꯎꯈ꯭ꯔꯦ ꯌꯦꯟꯖꯥꯡꯁꯦ ꯆꯥꯃꯁꯅ ꯆꯥꯕꯁꯤꯅ ꯍꯦꯟꯅ ꯌꯥꯝ ꯆꯪꯉꯦ ꯏꯟꯖꯥꯡ ꯑꯦꯛꯁꯇ꯭ꯔꯥ ꯌꯥꯝ ꯌꯥꯎꯋꯦ ꯑꯩ ꯆꯥꯛ ꯉꯝꯃꯔꯣꯏ ꯉꯁꯤꯗꯣ ꯆꯥꯛ ꯂꯥꯝꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯊꯦꯜ ꯌꯥꯝꯕꯩ ꯃꯥꯜꯂꯦ ꯑꯩ ꯉꯁꯤ ꯆꯥꯛ ꯀꯦꯂꯤꯆꯅꯥꯁꯦ ꯊꯥꯏꯅ ꯃꯄꯥꯟ ꯂꯩꯉꯩꯗꯀꯣ ꯑꯩꯈꯣꯏ ꯇꯥꯃꯤꯜ ꯅꯥꯗꯨꯅꯤꯅ ꯍꯥꯎꯇꯕꯅꯤꯅ ꯌꯥꯝ ꯆꯥꯅꯤꯡꯉꯛꯄꯅꯦꯕ ꯁꯤꯁꯦ ꯆꯥꯛꯈꯣꯝ ꯑꯃ ꯅꯠꯇꯦ ꯑꯗꯣ ꯃꯄꯥꯟ ꯂꯩꯕ ꯍꯧꯖꯤꯛ ꯃꯄꯥꯟ ꯂꯩꯕ ꯃꯌꯥꯝꯗꯤꯀꯣ ꯁꯣꯏꯗꯅ ꯇꯤꯟ ꯌꯣꯜꯂꯅꯤ ꯈꯪꯉꯦ ꯊꯥꯎ ꯁꯨꯡꯍꯥꯞ ꯍꯥꯞꯇꯅ ꯁꯤ ꯃꯁꯛꯁꯦ ꯌꯦꯡꯉꯨ ꯍꯥꯎꯋꯦꯕ ꯑꯗꯨ ꯊꯦꯡꯛ ꯌꯨ ꯊꯥꯎ ꯍꯥꯞꯄꯤꯔꯝꯗꯕꯒꯤ ꯑꯩ ꯆꯥꯕꯗ ꯀꯩꯝ ꯀꯤꯕꯤꯗ꯭ꯔꯦ ꯁꯤ ꯑꯣꯏꯗꯤ ꯆꯥꯊꯣꯛꯈ꯭ꯔꯦ ꯆꯥꯕ ꯑꯣꯏꯕꯤ ꯇꯧ ꯀꯦꯂꯤꯆꯅꯥꯗꯤ ꯂꯦꯝꯃꯟꯗ꯭ꯔꯦꯀꯣ mahal da thoktamina in tare kanam asik mi thale lengen ngem ta ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯔ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯆꯥꯃꯁꯅ ꯆꯥꯔꯒ ꯍꯥꯟꯅ ꯆꯥꯔꯝꯕ ꯆꯥꯡꯗꯣ ꯆꯥ ꯉꯝꯕ꯭ꯔꯅ ꯑꯃꯨꯛ ꯆꯥꯔꯣꯏꯗ꯭ꯔꯣ ꯅꯨꯡꯉꯥꯏꯕ ꯋꯥꯔꯦ ꯍꯣꯏ ꯁꯤꯠ ꯅꯥꯟ ꯆꯥꯊꯣꯛꯈ꯭ꯔꯦ ꯆꯥ ꯍꯥꯞꯄꯤꯔꯛꯎꯔꯣ masih kita mau kerja sama mana jadi kan ayah ini mah Kelichana tôi ngon tao rồi tí hạt to rồi cái ngon tao rồi tí to rồi kìa mà sao em làm sao nữa cái mà khi bây giờ vậy không được ở chỗ tôi dùng không được pura ngang một tan ngày cháu có thiềm mà ta bây giờ bị chậm mặn 왜? 시디 아이는 좀 짜야 아니다. 마살기 프로틴 같은 건 진화이 nhưng mà cục anh chụp ta tôi là 하나 아이도 왜 또 năng chụp thằng nhiên ra thằng bà ai xem bi next video đi sub xem bagi tàu ra ni có Kasi di mata ada video jadi senjata ke, am video di nuai bagi di like to view, subscribe to view, masuk share to view. Bye bye. Meifu di kuno ba? Si kuno ai jingdam dada. Si size di. Mai yaudre ka si mai u chang. Mai ne sai have do sigi color me am si to view sing se
ꯑꯩꯈꯣꯏꯅ ꯅꯥꯎꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯇꯧꯕꯤꯕꯅꯦ ꯑꯗꯨꯒ ꯃꯈꯣꯏ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯌꯥꯝ ꯐꯖꯅ ꯃꯣꯏ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯌꯥꯝ ꯇꯧꯔꯒ ꯇꯧꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯖꯅꯁꯨ ꯇꯧꯕꯤꯔꯝꯃꯦꯀꯣ ꯑꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯌꯣꯠꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐꯪꯗꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯏꯝꯄꯣꯔꯠ ꯇꯧꯗꯕ ꯌꯥꯗꯦ ꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯧꯗꯧ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯁꯥꯅ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯖꯕ ꯃꯅꯤꯄꯨꯔꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯧꯕ ꯌꯥꯕ ꯔꯪ ꯁꯤꯒꯤ ꯀꯂꯔ ꯇꯩꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯌꯨꯝ ꯁꯥꯕꯕꯨ ꯑꯣꯏꯔꯣ ꯁꯤꯗꯤ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯏꯆꯤꯜ ꯏꯅꯥꯎꯗ ꯑꯣꯏꯅ ꯌꯥꯔꯤꯈꯩ ꯁꯨꯍꯟꯕꯤꯅꯕ ꯑꯗꯣ ꯁꯨꯍꯟꯕꯤꯕ ꯍꯥꯏꯕ ꯀꯥꯟꯗ ꯑꯍꯩꯕ ꯈꯟꯕꯤꯌꯣ ꯑꯩꯒꯤ ꯃꯃꯥꯡꯗ ꯐ꯭ꯂꯣꯔ ꯇꯥꯏꯜꯁ ꯊꯥꯟꯕ ꯀꯥꯟꯗꯀꯣ ꯍꯩꯇꯅ ꯍꯩꯖꯜꯂꯒ ꯇꯧꯕ ꯃꯤꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏꯅ ꯇꯧꯕꯤꯔꯝꯃꯒ ꯂꯣꯏꯅꯃꯛ ꯁꯣꯏꯍꯜꯂꯝꯃꯦ ꯑꯗꯨꯝꯕꯗꯨꯗꯤ ꯊꯣꯛꯇꯅꯕ ꯑꯍꯩꯕ ꯃꯤ ꯈꯟꯕꯤꯌꯣ ꯑꯩꯅ ꯈꯪꯕ ꯔꯪ ꯍꯩ ꯈꯪꯕꯁꯤꯃ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯑꯗꯨꯝ ꯔꯪꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯒꯗꯕ ꯂꯩꯕꯤꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯅꯝꯕꯔꯗꯨꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯒ ꯃꯣꯏ ꯁꯪꯉꯤ ꯁꯪꯗꯦ ꯑꯗꯨꯝ ꯄꯥꯎ ꯂꯧꯅꯕ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯨꯒ ꯑꯃꯒ ꯍꯥꯏꯖꯔꯝꯒꯦ ꯃꯩꯐꯨꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯥꯗ ꯄꯨꯊꯔꯒ ꯇꯤꯛꯇꯣꯏꯅꯦꯕꯀꯣ ꯃꯤ ꯑꯅꯝꯕ ꯂꯣꯏꯅꯗꯤ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯣ ꯈꯪꯗꯕꯁꯤꯡꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯗꯣꯏꯁꯤꯗꯤ ꯑꯗꯨꯕꯨ ꯀꯥꯗ ꯀꯩꯒꯨꯝꯕ ꯃꯩꯐꯨꯁꯦ ꯇꯤꯛꯄꯤꯔꯒꯗꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯟꯕꯤꯒꯅꯨ ꯊꯣꯡ ꯊꯣꯡꯅꯥꯎ ꯍꯥꯡꯇꯣꯛꯄꯤꯌꯣ ꯀꯩꯒꯤꯅꯣꯗꯤ ꯁꯤ ꯐꯠꯇꯦ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯅꯁꯨ ꯐꯠꯇꯦꯅ ꯍꯥꯏꯅꯔꯝꯕꯅꯦꯕ ꯑꯗꯣ ꯐꯠꯇꯦ ꯍꯥꯏꯔꯝꯕꯒꯤ ꯃꯔꯝꯁꯦ ꯃꯩꯁꯤ ꯆꯥꯛꯏꯁꯦ ꯑꯣꯛꯁꯤꯖꯟꯅ ꯇꯧꯔꯒ ꯆꯥꯛꯏꯅꯤꯗꯅ ꯑꯗꯨꯅ ꯀꯥꯗ ꯂꯩꯕ ꯑꯣꯛꯁꯤꯖꯟ ꯃꯌꯥꯝꯗꯣ ꯃꯩꯐꯨꯁꯤꯅ ꯂꯣꯏ ꯆꯥꯛꯊꯣꯛꯑꯒ ꯑꯩꯈꯣꯏ ꯍꯣꯟꯅꯕ ꯁꯣꯔ ꯂꯩꯍꯧꯔꯣꯏ ꯑꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯇꯧꯔꯒꯗꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯜꯂꯒꯗꯤ ꯃꯩꯐꯨ ꯇꯤꯛꯄꯤꯒꯅꯨ ꯑꯦꯅꯤꯋꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯑꯗꯩ ꯁꯖꯦꯁꯟ ꯐꯖꯕ ꯄꯤꯕꯤꯔꯛꯄ ꯑꯗꯨꯒ ꯃꯣꯔꯦꯜ ꯁꯄꯣꯔꯠ ꯃꯌꯥꯝ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅ ꯐꯖꯕ ꯚꯤꯗꯤꯑꯣ ꯅꯝꯕ ꯉꯝꯅꯕ ꯁꯣꯏꯗꯅ ꯑꯩ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯕꯥꯏ